Eigi Eigi Haiba Apikpa Wakhallon Thadoktuna Apunba Manipur Oinaba Amata Oina Punsinba Tangai PHADE HAINA Manipur MEITEI PANGAL Welfare Organization ki President M.A.CHESABA na PHONGDORAKLI Ingkumjali Sangani Subna Amagi Zundarani Panning Sing Numit Palan Thauramga Mari Lenena Magna Paumi Singaunaba Amada Numit Aduda Athauba Singna Thoklam Dravadi Ngasi Manipurda Furuf Kayana Khundaduna Ingchikna Palibasi Oithoklam Loi Idea of Manipurda Yumfam Oiduna Apunba Manipur Oinaba Miyamna Punna Amata Oina Lepminaduna Eigi Eigi Haiba Apikpa Wakhallon Thadoktuna Apunba Hingminasi Haiba Wafam Phongdoki Masih ngam khai kai biya bagi ki balak na tanja duda iram lam sigi ngam khai kai biya roi izati ki mang biya roi han gi wakhallon na mangoi nerakanda khawai kat khaba thang tara ni pan gi mafam da koi ngasi su khoi kai khoi ba lep tari koi bu mai ngai singwa mutri ba makhai koi gi niksate kasi gi lamdam si da lem da le horagani hai ba se han ni sage Hawaii do aduna maram ore kanda koi lamdam se kai den ngasi su koi masen musi sanan le ni ba adum ba amaka regal le ni bani hari ba matam da kar gum kai ki ba thokam ba gadi ngasi koi masen pinsin le regal le ni ba se le ba phangam da ba ya maram maduna ngasi maksu Manipur MEITEI PANGAL Welfare Organization na iram dam sigi dama amadi zati sigi dama iram dam da singner pa khuding matam gi lakpa thabak thau khuding ta thing nagani hai base ngasi Manipur MEITEI PANGAL Welfare Organization ni president ama oina amadi Manipur MEITEI PANGAL amadi Manipur miyam punna thing namin nagani hai ba pham se ngasi press media gi sinna hinda thing jage